ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝ Good afternoon. ꯑꯩꯒꯤ ꯃꯤꯡ ꯁꯕꯤꯇꯥ ꯏꯕꯣꯇꯣꯟ ꯁꯅꯥꯒꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯇꯝꯖꯔꯤ Mm, ꯁꯥꯔ ꯑꯩꯅ ꯁꯥꯔꯗ ꯍꯪꯗꯣꯏꯁꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝ ꯇꯜꯂꯦꯕꯀꯣ mm, ꯑꯉꯥꯡ ꯃꯆꯥꯒ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩꯅꯤꯡꯉꯦꯕ mm, ꯑꯩꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦꯕꯀꯣ mm, ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯝ ꯃꯣꯏꯅ ꯉꯔꯥꯡꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯥꯟꯗ ꯁꯕꯖꯦꯛ ꯑꯃ ꯄꯨꯡ ꯈꯔ ꯈꯥꯏꯗꯣꯛ ꯄꯥꯎ ꯍꯥꯏꯕꯀꯣ mm, ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯑꯗꯨꯃꯥꯏꯅ ꯄꯥꯗꯦ ꯁꯕꯖꯦꯛ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯉꯦꯕꯀꯣ mm, ꯀꯣꯏꯁꯟ ꯁꯨꯡꯐꯥ ꯐꯥꯗꯦꯕ ꯑꯩꯁꯦꯀꯣ mm, ꯑꯗꯨꯗ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯄꯥꯒꯦ ꯇꯧꯋꯦꯕꯀꯣ mm, ꯑꯗꯨꯒ ꯑꯩꯁꯦ ꯄꯨꯡ 7:30 ꯆꯞ ꯆꯥꯅ ꯇꯥꯔꯀꯥꯟꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯔꯦꯗꯤꯑꯣ ꯇꯥꯔ ꯆꯥꯔꯝꯃꯤꯕ ꯑꯗꯨ ꯊꯕꯛ ꯂꯣꯏ ꯂꯣꯏꯔꯒ ꯁꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯑꯗꯨꯃꯥꯏꯅꯒ ꯀꯦꯃꯦꯁꯇ꯭ꯔꯤ ꯐꯤꯖꯤꯛꯁ ꯏꯪꯂꯤꯁ ꯀꯩꯀꯥꯗꯣ ꯂꯧꯊꯣꯛꯑꯒꯀꯣ ꯑꯩꯁꯦ ꯄꯥꯒꯦ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯏꯪꯂꯤꯁ ꯁꯕꯖꯦꯛ ꯏꯪꯂꯤꯁꯇꯣ ꯀꯣꯏꯁꯟ 2 ꯐꯥꯕꯒ ꯑꯁ ꯑꯩ ꯇꯜꯂꯦ ꯍꯌꯦꯡꯗꯤ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯌꯦꯡꯗꯣ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤꯗꯅ ꯑꯗꯨꯒ ꯑꯁ ꯍꯌꯦꯡ ꯂꯩꯔꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯌꯦꯕꯀꯣ ꯁꯥꯔ ꯑꯩ ꯁꯤꯁꯦ ꯌꯥꯝ ꯈꯟꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯊꯥꯅꯤꯡꯉꯦꯕ ꯑꯩ ꯃꯦꯇ꯭ꯔꯤꯛꯇꯣ ꯐꯦꯜ ꯑꯣꯏꯕ ꯌꯥꯝ ꯇꯜꯂꯦꯕꯀꯣ ꯑꯗꯨ ꯁꯥꯔ ꯁꯤꯗꯣ ꯀꯃꯥꯏꯅ ꯄꯥꯅꯤꯡꯗꯣꯏꯅꯣ My